ꯐꯦꯁꯕꯨꯛꯇ ꯀꯟꯇꯦꯟ ꯁꯦꯝꯕꯁꯦ ꯐꯣꯝ ꯃꯦꯜꯂꯛꯄꯁꯨ ꯌꯥꯎꯍꯜꯂꯦꯕꯀꯣ ꯑꯗꯨ ꯇꯧꯕꯇꯕꯨ ꯐꯣꯝ ꯃꯦꯜꯂꯛꯄꯗꯣ ꯅꯠꯇꯕꯤꯗ ꯃꯁꯥꯅ ꯗꯥꯏꯔꯦꯛꯂꯤ ꯀꯣꯜ ꯇꯧꯔꯛꯄ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯤꯡꯀꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯕꯨꯛꯇ ꯍꯥꯞꯄꯒ ꯀꯣꯜ ꯇꯧꯈꯠꯄꯅꯦꯕ ꯍꯥꯏꯗꯤ ꯁꯥꯔ ꯉꯁꯤ ꯈꯛꯇ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯔꯒꯁꯨ ꯀ꯭ꯂꯥꯁ ꯐꯖꯅ ꯂꯧꯔꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣꯝ ꯆꯦꯟꯖ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯀꯩꯁꯨ ꯑꯗꯣ ꯑꯩ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯀꯩꯅꯣꯝ ꯇꯧꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯍꯧꯖꯤꯛꯀꯤ ꯑꯥꯔꯖꯦꯟꯁꯤꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯀ꯭ꯔꯤꯌꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯛꯄꯒꯤ ꯆꯥꯟꯁꯇꯣ ꯍꯟꯅꯤꯡꯉꯒꯁꯨ ꯄꯣꯛꯑꯒ ꯂꯥꯛꯀꯦꯕ ꯋꯥꯈꯜꯗꯣ ꯈꯔ ꯋꯥꯠꯂꯤꯉꯩꯗꯗꯤ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯇꯧꯍꯧꯒꯗꯕ ꯄꯣꯠꯇꯣ ꯇꯁꯦꯡꯅ ꯑꯣꯀꯦ ꯉꯁꯤꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯍꯥꯎ ꯇꯨ ꯏꯝꯄ꯭ꯔꯨꯚ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯥꯡꯁꯤꯡꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯏꯝꯄ꯭ꯔꯨꯚ ꯇꯧꯍꯟꯒꯗꯒꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯅꯩꯅꯗꯣꯏꯁꯦ ꯍꯥꯏꯗꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯄꯥꯔꯤꯕ ꯅꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯗ ꯇꯥꯔꯒꯗꯤ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯂꯥꯏꯐꯇꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯗꯕꯁꯤ ꯃꯁꯤꯗ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯖꯒꯥꯗ ꯀꯔꯝꯕ ꯃꯐꯝꯗ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛꯁꯤ ꯃꯌꯥꯝ ꯇꯥꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯇ꯭ꯋꯤꯁꯟꯒꯤ ꯑꯣꯖꯥꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯑꯦꯛꯁꯥꯏꯟꯃꯦꯟꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯄꯤꯁꯜꯂꯛꯀꯗꯣꯏꯅꯤ ꯄꯤꯁꯜꯂꯛꯏꯕ ꯇꯥꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯩꯅꯗ꯭ꯔꯒꯗꯤ ꯏꯁꯥꯅ ꯑꯃꯨꯛ ꯗꯤꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯖꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯁꯤꯁꯤꯡꯁꯤ ꯑꯃꯨꯛ ꯀꯥꯟꯅꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯅꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯏꯝꯄ꯭ꯔꯨꯚ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯁꯥꯏꯒꯤ ꯂꯥꯏꯚꯁꯤꯗ ꯌꯦꯡꯒꯗꯣꯏꯁꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯐꯝꯗ ꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯃ ꯑꯅꯤꯁꯨꯕꯗ ꯑꯗꯨꯒ ꯀꯔꯝꯕ ꯁꯦꯜꯐ ꯁ꯭ꯇꯗꯤꯒꯤ ꯃꯇꯝꯗ ꯂꯥꯏꯠꯁꯤꯡ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯋꯥꯏꯠ ꯂꯥꯏꯠ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯦꯂꯣ ꯂꯥꯏꯠ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯔꯦꯗ ꯂꯥꯏꯠ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯀꯔꯝꯕ ꯂꯥꯏꯠꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯒꯤ ꯔꯨꯝꯁꯤꯗ ꯄꯥꯜꯂꯒꯗꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛꯁꯤ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯄꯥꯒꯗꯒꯦ ꯑꯗꯨꯒ ꯐꯥꯕ ꯍꯦꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯩꯅꯒꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯗ ꯃꯆꯪ ꯈꯔ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤꯗ
ꯀꯔꯝꯕ ꯃꯆꯜꯁꯤꯡ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯃꯈꯣꯏ ꯌꯦꯡꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯣꯖꯥꯅ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯇꯥꯛꯂꯛꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯒꯤ ꯑꯣꯖꯥꯅ ꯇꯥꯛꯂꯛꯏꯕꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯨꯟꯅ ꯃꯈꯣꯏꯅ ꯈꯪꯂꯛꯄ ꯑꯃꯗꯤ ꯆꯪꯉꯦ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯃꯨꯟꯅ ꯃꯈꯣꯏ ꯅꯣꯠ ꯗꯥꯎꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯋꯥꯏꯠ ꯕꯣꯔꯗꯇ ꯏꯔꯛꯏꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤ ꯃꯈꯣꯏ ꯃꯨꯟꯅ ꯌꯦꯡꯉꯛꯄ ꯃꯨꯟꯅ ꯄꯥꯔꯛꯄ ꯑꯃꯗꯤ ꯆꯪꯉꯦ ꯃꯁꯤꯒꯤ ꯃꯨꯟꯅ ꯄꯥꯔꯛꯏꯕꯁꯤ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯂꯥꯛꯑꯅꯤ ꯍꯥꯏ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯕꯣꯔꯗꯤꯡꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯗ ꯃꯥ ꯂꯩꯗꯣꯏꯅꯤ ꯑꯗꯨꯗ ꯄꯣꯔꯛꯑ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯅ ꯀꯃꯥꯏꯅ ꯃꯗꯨꯒꯤ ꯁ꯭ꯇꯗꯤꯗꯨ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯂꯩꯔ ꯃꯇꯨꯡꯗ ꯃꯥꯅ ꯐꯝꯒꯗꯕ ꯃꯥꯒꯤ ꯇꯦꯕꯜ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯁꯦ ꯄ꯭ꯔꯣꯄꯔ ꯑꯣꯏꯕ꯭ꯔꯥ ꯄ꯭ꯔꯣꯄꯔ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯦꯡꯒꯅꯦꯕ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯀ꯭ꯂꯥꯁ 5 ꯈꯛ ꯀꯥꯔꯤꯕ ꯑꯉꯥꯡꯗꯨꯅ ꯌꯥꯝ ꯑꯋꯥꯡꯕ ꯇꯦꯕꯜꯗ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯡꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯃꯥ ꯀꯝꯐꯣꯔꯠ ꯑꯣꯏꯅ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕ ꯉꯝꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯟꯖꯣꯏ ꯇꯧꯔꯒ ꯄꯥꯕ ꯉꯝꯃꯣꯏ ꯃꯥ ꯈꯨꯗꯝ ꯑꯣꯏꯅ ꯏꯕ ꯃꯇꯝꯗꯁꯨ ꯃꯥꯗꯣ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯂꯦꯞꯈꯠꯂꯒ ꯏꯔꯦ ꯈꯜꯂꯁꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯄꯣꯁꯇꯔꯗꯨ ꯅꯤꯌꯣꯝ ꯆꯨꯝꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯗꯨꯅ ꯆꯤꯟꯐꯥ ꯄꯨꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯕ ꯉꯝꯕꯒꯤ ꯁꯥꯡꯅ ꯑꯗꯨꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯝꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯧꯀ꯭ꯔꯤꯁꯦ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯌꯨ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯕ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯋꯥꯡꯈꯠꯍꯟꯕꯁꯨ ꯌꯥꯕ ꯅꯦꯝꯍꯟꯕꯁꯨ ꯌꯥꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯂꯩꯕꯥꯛꯇ ꯊꯦꯡꯍꯜꯂꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯊꯦꯡꯗꯕ ꯇꯥꯔꯒꯗꯤ ꯃꯥ ꯁꯣꯛꯊꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯄꯥꯒꯗꯧꯔꯤꯕ ꯉꯁꯥꯏꯒꯤ ꯇꯦꯕꯜ ꯑꯗꯨꯒ ꯐꯝꯒꯗꯧꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨ ꯃꯥ ꯇꯁꯦꯡꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯊꯦꯡꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯥꯒꯗꯧꯔꯤꯕꯗꯨ ꯌꯥꯝꯅ ꯅꯣꯟꯊꯔꯒ ꯄꯥꯕꯒꯤ ꯅꯠꯇꯕ ꯅꯠꯇ꯭ꯔꯒꯅ ꯅꯣꯟꯈꯠꯂꯒ ꯄꯥꯕꯒꯤ ꯅꯠꯇꯕ ꯃꯥꯅ ꯄꯥꯒꯗꯧꯔꯤꯕꯗꯨ ꯌꯥꯝꯅ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯨꯒ ꯃꯥꯒꯤ ꯀ꯭ꯂꯥꯁꯀꯤ ꯐꯤꯕꯝꯗꯨꯒ ꯃꯥꯒꯤ ꯆꯍꯤꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯆꯞ ꯆꯥꯅꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯄꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯅ ꯄꯥꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯉꯣꯟꯗ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯄꯥꯕ ꯉꯝꯗ꯭ꯔꯤꯁꯤ ꯃꯥꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯗꯨꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯦ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯌꯥꯝ ꯀꯨꯞꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯝꯗꯕꯗꯤ ꯌꯥꯏꯑꯕ ꯃꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯑꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯉꯥꯡꯗꯨꯗ ꯌꯥꯝꯅ ꯀꯝꯐꯣꯔꯠ ꯑꯣꯏꯅ ꯌꯥꯝꯅ ꯏꯟꯖꯣꯏ ꯇꯧꯅ ꯄꯥꯕ ꯌꯥꯕ ꯃꯥꯒꯤ ꯐꯝꯐꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯨꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯌꯥꯝ ꯏꯟꯖꯣꯏ ꯇꯧꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯤꯟꯕ ꯑꯗꯒꯤ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕ ꯑꯗꯒꯤ ꯃꯥꯅ ꯐꯝꯃꯤꯕꯗꯨꯁꯨ ꯐ꯭ꯔꯦꯒ ꯍꯥꯏꯕ ꯑꯗꯒꯤ ꯃꯥꯅ ꯏꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯁꯨ ꯇꯦꯕꯜꯗꯨꯁꯨ ꯃꯑꯣꯡ ꯇꯥꯗꯕ ꯑꯗꯒꯤ ꯊꯝꯕꯗꯁꯨ ꯍꯦꯛ ꯃꯊꯣꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯇꯦꯕꯜ ꯅꯠꯇ꯭ꯔꯒ ꯆꯧꯀ꯭ꯔꯤꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯄꯥꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯉꯥꯡꯗꯨꯒꯤ ꯆꯍꯤ ꯑꯃꯁꯨꯡ ꯀ꯭ꯂꯥꯁꯇꯨꯒ ꯆꯥꯟꯅꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯁꯤꯖꯤꯟꯅꯔꯒ ꯑꯉꯥꯡꯗꯨ ꯄꯥꯍꯜꯂꯨ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅ ꯂꯔꯟ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯐꯥꯎꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯐꯛꯀꯨꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔꯒꯨꯝꯕꯗ ꯂꯥꯏꯔꯤꯛ ꯄꯥꯕꯗꯗꯤ ꯀꯔꯤ ꯀꯥꯏꯒꯦꯅ ꯍꯪꯅꯤꯡꯉꯝꯕ ꯌꯥꯏ ꯑꯗꯨꯒ ꯈꯪꯁꯨ ꯈꯪꯅꯤꯡꯕꯅꯦ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯉꯁꯥꯏꯒꯤ ꯊꯤꯖꯤꯟꯖꯕ ꯑꯃꯁꯨꯡ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯃꯇꯝꯗ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯂꯤ ꯑꯣꯏꯅ ꯁꯦꯠ ꯑꯞ ꯇꯧꯔꯕ ꯃꯥꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯃꯥꯒꯤ ꯆꯍꯤꯗꯨꯒ ꯆꯥꯟꯅꯕ ꯃꯐꯝꯗ ꯄꯥꯕꯗꯨꯅ ꯍꯦꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯉꯥꯡ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯈꯨꯔꯨ ꯀꯨꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯐꯛꯀꯨꯝꯕꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯍꯣꯏ ꯉꯜꯂꯤ ꯃꯇꯝꯗꯕꯨꯗꯤ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯣꯏ ꯄꯥꯅꯔꯤ ꯉꯥꯛꯇꯅꯤ ꯁꯣꯐꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨ ꯕꯣꯔꯥꯗ ꯄꯥꯅꯔꯝꯃꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯀꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯕꯣꯔꯥꯗ ꯄꯥꯒꯦ ꯑꯩꯈꯣꯏ ꯕꯣꯔꯥꯗ ꯄꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯗꯨꯅ ꯐꯛ
नत्रगना फ्लोर दा पाबसे सागी साइकोलॉजिस्ट ना हारिसी पाहल्लनु हाय मरमदि केनो कांदा फक अमसुंग अखोगी फ्लोर दा पा मतमदा अंगांग सिगी मागी पोस्टर से नियम सुमना आदि मागी फिबम मुटी से नियम सुमना फमदा मरमना सोक्थरकनी वारकनी हाय अदगे मुक अंगांग जिना फक्ता पाबेना करमतमदा मखोंग तिंथोनिंग बा फावरकने अदगे अंगांग जिना फक्ता पाबनिना करमतमदा तुमनिंग बजु फावरकने नत्रगना कुई बजु फावरकने नत्रगना साइगी तुमगा पारक पर यावरकने अदो तारगदी साइगी माना पागदोरिबा लारिक तो इफेक्टिव ओइना पाबा यारा ओइ हाइबने अदुना ममा मपा ओइबसिंगसिना साइगी फक्ता पा हनबगी महत्ता टेबल पा हल्लु हाइना खोगी साइकोलॉजिस्ट ना असुमाइना रिकमेंड तौरकले अदुना अखोन यारी मखै इसा सिंगसी साइगी फक्की महत्ता खोगी टेबल अमसुंग चौकरी मागी सही अमसुंग मागी क्लास तुगा चाना बदुदा को थंबिगदब सम सम एग्जांपल अम पीजेबा अखोइना ngali matam tarok pase sam samna अखोइना क्लास 7 मुकारक मतमदा अखोइगी पाना टेबल सी चौकरी सनबीयबा लारि पानाबा अदुबु हारिबा टेबल चौकरी से अदुम क्लास 7 का मतमदुदि आइगी सब चाबा अदुम फिक्स ओइबा पोट ओइ नुंगाय याम एन्जॉय तवे अदो अखोइना 11 12 करा मतमदि 9 10 11 12 करा मतमदि ai hakchang chawkol e adagi agi table du chupigla khreb adubu adugi pot tu chung akhoi song hong tok ta had ai sahi du ki matung ina table am chawkul du ai ki body ke sana dre ai class ka sana dre aduna mama mapa singna saiki once mutang table chan gi bodu akhoi gi di pak pak hong tok na de adagi chan charaga ju saiki maung ngom sumna chan bagi pot laiti aduna angang sing asigi damakta makoina famgadoriba chawkri makoina famgadoriba table se sahi sahi dugi matung ina upgrade tawgadabne aduna ni akoina folding oiba tragana adjustable oiba akoi gi chair sing na tragana sagi table sing ji layo hare e hojikti hadi screw tawraga mu wakalan ba yaba amunan than ba yaba adjustable tawba haitarne adjustable tawba yaba chawkri na tragana table sing si lairo aduga maduda pahalu haibasi recommend tawre aduna akoina isa sing sida am effective oina kuina sangna lari pahan ge taragadi makoina famgadoriba makoina laigadoriba mafamsi yamna sectionna mong tana sagi comfort oiba nungaigadaba aduda khallaga sagi pahalagadi effective oigani haina sumaina thambe aduga phakki posima sagi yam recommend tawdre hojiki matamda madu masigi posima koi thadopadi mathau tarabani aduga sagi akoina pagadoriba कादुगी लाइटिंग से मागी बल्ब नत्रगना लाइट है बतारे मसीगी पोसी सुने उजकी अनोवा रिकमेंडेशन हरी से अखोइना पागदोरिबा कादुगी मंगान से लाइट से बल्ब से कई मसु ओइगदगे सिन अदे होय खरा मनति हाय माजे सिगी नोंपोक तो ओलगदी नोंचुप तो ओलगदी मखादा ओलगदी फागने अदुगी पोतु वो साइकोलॉजिकली ओइना अदुगी पोतु साइंटिफिकली उन प्रूवल लेती हाइदी सिगी माइकैदा ओलगदी फागनी सिगी माइकैदा ओलगदी सिगी खंगोय हाइबगी पोसिमा लेती हाइना साइगी साइंटिफिकली उन प्रूव लेतबा पोट अम ओय अदुना मदुगी पोतुमती साइगी मामा पारा थोदनो वारो अखोगी वाबीगनु तबुदबु पागदोरिबा फमदो नुंथिंदो ओरगसु लाइट फजन फंगबा मंगान फजन फंगबा ओयगदबनी अदुना नि खुजगी नुसारोमदा हाइदी नुमित थोपरोमदा ओंखलु हाइजे ओंसलु हाइजे लाइट फजन फंगनबगी वानेबा अदुना लाइट फजन फंगबा मफम ओरगदी इस ओके कसु काइदे अदुना अखोइगी इसा सिंगसिना पागदबा सागी स्टडी रूम सी प्रॉपर्ली ओइना मंगान फंगबा ओयगदबने है अखोइगी मुली मुली तौबा अखोइगी ममली ममली तौबा अदुगुंबा लाइट ting oiba mafamdadi angang singna pa matamda concentration focus si mapung phana ngamdi hai aduna akhoi ni sa sing adugi pagadaba magi room se study room se lighting phajana tawbi bam sangi aw taragadi lighting si karamba lighting tawdagi haibasu khangning ngamgani khali haidi light sida makhan makhan mayam laigre akhoi gi white light adagi yellow light adagi red light adagi tongan tong beam light kan makhan makhan laigre hariba light sing sida karambana khwaidagi hena hoigi anaba khwaidagi hena recommend tawba light oibagi haibaduni amu yenga tosi asigi sidadi khoina kumna thijin jabada haibase karino hai matamda angang adugi pagadaba
ꯁꯤꯖꯤꯟꯅꯒꯗꯕ ꯂꯥꯏꯠꯁꯦ white light ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯉꯧꯕ ꯕꯜꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯧꯕ ꯃꯉꯥꯜ ꯑꯣꯏꯕ ꯄꯨꯊꯣꯛꯄ ꯕꯜꯕꯁꯤꯡ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯃꯣꯔ ꯉꯁꯥꯏꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯑꯗꯨꯒ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯃꯥ ꯄꯥꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯁ꯭ꯇꯗꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯦꯂꯣ ꯂꯥꯏꯠ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯌꯦꯂꯣ ꯂꯥꯏꯠꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯌꯦꯂꯣ ꯂꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯍꯧꯖꯤꯛꯀꯤ ꯇꯨꯝꯅꯤꯡꯍꯟꯕ ꯄꯣꯛꯍꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯍꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯐꯣꯝ ꯇꯧꯍꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯦꯂꯣ ꯂꯥꯏꯠꯁꯦ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯕ ꯑꯗꯨꯅ ꯌꯦꯂꯣ ꯂꯥꯏꯠꯁꯤꯃ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯌꯦꯂꯣ ꯕꯜꯕꯁꯤꯃ ꯊꯥꯟꯕꯤꯗꯕ white lightꯁꯤ white ꯕꯜꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯊꯥꯟꯕꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯍꯨꯝ ꯁꯨꯕꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯠꯁꯤꯃꯨ ꯌꯥꯗꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯂꯥꯏꯠꯁꯤ ꯍꯥꯏꯗꯤ ꯑꯉꯥꯡꯕ ꯕꯜꯕ ꯂꯩꯗꯅ ꯔꯦꯗ ꯂꯥꯏꯠꯁꯤ ꯔꯦꯗ ꯕꯜꯕꯁꯤ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯕ ꯔꯦꯗ ꯕꯜꯕ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯉꯥꯡꯗ ꯑꯦꯡꯖꯥꯏꯇꯤ ꯄꯣꯛꯍꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯉꯥꯡꯗꯨꯗ ꯃꯣꯔ ꯕꯣꯔꯤꯡ ꯆꯨꯍꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯍꯦꯟꯅ ꯑꯉꯥꯡꯗꯨꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯐꯣꯀꯁꯁꯦ ꯉꯝꯍꯟꯗꯦ ꯇꯨꯝꯅꯤꯡꯍꯜꯂꯤ ꯍꯥꯏ ꯔꯦꯗ ꯂꯥꯏꯠꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯍꯦꯟꯅ ꯃꯗꯨꯅ ꯅꯨꯡꯉꯥꯏꯍꯟꯗꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯔꯦꯗ ꯂꯥꯏꯠ ꯑꯃꯁꯨꯡ ꯖꯦꯔꯣ ꯂꯥꯏꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯄꯥꯟꯕꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯟꯒꯗꯕ ꯉꯁꯥꯏꯒꯤ ꯕꯜꯕꯁꯤ ꯑꯉꯥꯡꯗꯨꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ white light ꯈꯛꯇꯃꯛ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯗꯤꯗ ꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯂꯔꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯍꯦꯟꯅ ꯃꯣꯔ ꯏꯐꯦꯛꯇꯤꯚ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯉꯁꯥꯏꯒꯤ 20 ꯃꯤꯅꯤꯠꯀꯤ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯀꯟꯀ꯭ꯂꯨꯖꯟꯗ ꯍꯥꯏꯅꯤꯡꯕꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯉꯁꯥꯏꯒꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯆꯦꯛ ꯇꯧꯕꯤꯕ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯅ ꯐꯝꯒꯗꯕ ꯃꯥꯒꯤ ꯇꯦꯕꯜ ꯑꯃꯁꯨꯡ ꯆꯧꯀ꯭ꯔꯤꯁꯦ ꯑꯉꯥꯡꯗꯨꯒꯤ ꯆꯍꯤ ꯑꯃꯁꯨꯡ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯆꯤꯌꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯧꯀ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯁꯤꯡ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯒꯤ ꯇꯤꯞꯁꯤꯅ ꯀꯩꯅꯣ ꯀꯥꯟꯗ ꯑꯉꯥꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯉꯥꯜ ꯐꯪꯕ ꯑꯣꯏꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯉꯥꯜ ꯑꯗꯨ ꯑꯉꯧꯕ ꯂꯥꯏꯠ ꯕꯜꯕꯁꯤꯡ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯂꯥꯏꯠ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯂꯔꯟ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯕꯤꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏna ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯍꯦꯟꯅ ꯃꯣꯔ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯤꯒꯤ ꯊꯦꯔꯥꯄꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯊꯦꯔꯥꯄꯤꯁꯤ ꯇꯧꯕꯤꯔꯒ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯄꯥꯅꯤꯡꯗꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯍꯣꯠꯅꯅꯤꯡꯗꯕꯁꯦ ꯊꯦꯔꯥꯄꯤ ꯇꯧꯕꯤꯔꯀꯥꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯦꯟꯒꯠꯂꯛꯄ ꯔꯦꯡꯒ ꯍꯥꯏꯒꯠꯂꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯥꯟꯅꯔꯤ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯂꯦꯛꯊꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯊꯦꯔꯥꯄꯤꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯣꯔ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯂꯔꯟ ꯇꯧꯕ ꯌꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ 10 ꯑꯃꯁꯨꯡ 12ꯀꯤ ꯑꯦꯛꯖꯥꯝꯒꯤ ꯑꯀꯟꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯅꯤ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯍꯟꯒꯗꯒꯦ ꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯃꯁꯨꯡ 12ꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏ ꯁꯦꯝ ꯇꯥꯏꯝ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯦꯀꯥꯗꯃꯤꯀꯦꯂꯤ ꯑꯣꯏꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯔꯤꯈꯥ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯑꯕꯅꯤ ꯁꯤꯒꯤ ꯄꯔꯤꯈꯥ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯦ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯦ ꯄꯥꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯊꯦꯔꯥꯄꯤꯒꯤ ꯄ꯭ꯔꯣꯁꯦꯁ 5 ꯂꯩ 5ꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯇꯧꯔꯛꯀꯗꯕ ꯑꯦꯛꯇꯤꯚꯤꯇꯤꯁ 2 ꯑꯗꯨꯒ ꯁꯦꯜꯐ ꯁ꯭ꯇꯗꯤꯗ ꯇꯧꯒꯗꯕ ꯑꯦꯛꯇꯤꯚꯤꯇꯤꯁ 3 ꯑꯃ ꯂꯩꯌꯦꯕ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ 3 ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ 2ꯁꯦ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ 5ꯅꯤ ꯍꯥꯏꯔꯤꯕ 5ꯁꯦ ꯐꯖꯅ ꯄꯥꯏꯈꯠꯄ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯗ ꯑꯦꯀꯥꯗꯃꯤꯀꯦꯂꯤ ꯑꯣꯏꯅ ꯐꯖꯅ ꯏꯝꯄ꯭ꯔꯨꯚ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯣꯀꯁ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯃꯦꯃꯣꯔꯤ ꯄꯋꯥꯔꯁꯤ ꯐꯖꯅ ꯍꯦꯜꯂꯛꯀꯅꯤ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗ ꯇꯧꯕ ꯌꯥꯕ ꯁꯦꯁꯟ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯥꯡꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯇꯥꯛꯄꯤꯒꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯦꯀꯥꯗꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯄꯨꯟꯅ
ꯐꯝꯃꯤꯟꯅꯔꯒ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯛꯈ꯭ꯔꯕ ꯂꯥꯏꯚ ꯑꯁꯤ ꯆꯪꯉꯛꯈ꯭ꯔꯕ ꯄꯦꯔꯦꯟ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯒ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯀꯔꯝꯕ ꯇꯣꯄꯤꯛ ꯑꯩꯈꯣꯏ ꯅꯩꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯐꯦꯁꯕꯨꯛ ꯄꯦꯖꯁꯦ ꯐꯣꯂꯣ ꯇꯧ ꯂꯩꯕꯤꯌꯨ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯎ ꯆꯥꯠ ꯕꯣꯛꯁꯇ ꯑꯗꯨꯒ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯇꯧꯕꯤꯔꯒ ꯄꯨꯟꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦꯗꯨ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯐꯕ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯊꯝꯖꯔꯒ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯎꯕꯤꯔꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯦꯌꯔ ꯀꯟꯁꯜꯇꯦꯟꯠ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ ꯊꯦꯡꯛ ꯌꯨ